Naga singna Sathiba khongthang lokhalakpa yai tha asigi kunganithoi free movement regime FMR amasung border fencing khabaga mari leinana numit kunni gi matam thaki patu government thabak to onthokta tarabada Sathiba khongthang lokhalakpa yai haina United Naga Council UNC dagi phangwa pawman hari tha asigi kunganithoi UNC Naga Women's Union All Naga Student Association Manipur ansam amasung Naga People's Movement for Human Rights Sauna Central Government da free movement regime lehanana bamasum Naga ancestral homeland manung da border fencing khabagi thapak punamak leppadabani haina numit kunni gi matam taki Naga lupsing asina FMR mutat pamasum Naga area da border fencing khab yaro heduna akan bo phamsing phongdoktuna lakhibani Central Government da thakiba matam adu gi manung da demand sing thabak to onthok ta tarabde Naga Hill district khudimak ta akan mamong da khongjang amuhanna jangsin ba horagana hari Newmai News Network ta UNC gi makai digi pirak paw gi matu ina kari gi government na numit kunni gi manung da demand sing asi thabak to onthok ta tarabde Naga sina yamna Sathiba khongjang jangsilak pu yari Highway the illegal tax khakta natana checkpoint sing the sel lobna driver sing kham thena wo hali Manipur gi thawai lambi oiriba highway sing the satok sin tawriba gari sing gi lona yadaba mongda nampu the tax lob gi thaba amasum security gi checkpoint sing su namduna sel lob gi thaba asi kokhanba ngamdraba kum laina gumna hojiksu makhata na sa tharak padigi highway sing asida satok sin tawriba driver sing awab se thingna ngali highway sing asida satok sin tawuda thengnari ba thawong sing asibu mayuk narakpa driver kharana hai mi sibi yabu su khulai paiba mi sing illegal tax loba masum security gi checkpoint sing na sunamduna sel lorakpagi kuiraba thawong sigi matakta NSN IM gi maikedi su road tax good tax amadi godown tax na sing malawri aduga Maudagina Mai Pawgi Manung the Lady Security gi checkpost singdana LPG bullet amagi driver digi Maud Lupachonga Tadubi the Lupachani Maram Center checkpost the Lupachani Senapati the Lupachani Henbung the Leba Celtics ki checkpost the Lupachani Mayang Khang Inthophamdagi the Lupachani gi Kolen checkpost the Lupachani Kangpopi checkpost the Lupachonga dugo Sekmai amadi Sapramana checkpost the Lupachani Sani Lobi Hari Samugi attack the nupi aniyauna ahum sokle Odisha gi Dam Canal district ta ngarang samugi attack the nupi aniyauna yamdrabada miyoy ahum sikre haina official sing na phongtokre forest official amana phongtokpigi matu ina di haidiba thawdo do Hindol forest range ki Rasol forest section gi manung sina leiba bagadari yakhuna tokibani laikhidraba nupi ani du gi maming Zulana Dihuri amasum Sashi Sahu kawi amadi atopaduna Karunakar Dihuri kawi haina man phongtokti Forester amasum Raswal Forest Bitki in charge Sushimita Singana ki Misimina thokiba lebakti ba thawdo duga mari leinana mari leinaba forest guard amasu forest kudaktigi suspend tawre haina su paus na makata na phongdorakli Manipura President rule extend tawbi ayaba Lok Sabha na pikraba tungda ngasi Rajya Sabha gi ayaba lawnana Union Minister Home Minister Amit Shah na statutory resolution ama puthoknaba ngasi gi Rajya Sabha gi business list yaw ready atop report amana Bangladesh ki Assam ka sar bordering da Bangladeshi na attack torapada BSF Jawan amasum Indian civilians ani yauna asu open nang lehari makataba no update myam punang aminasi Purumasial marakta amana mabu ikai kumnasi Sai Sandra Konthausam Agriculture Department amasung Com Union Manipurna puna sinduna lawmi singi nomi gi oiba training amadi maru marang yentokpagi thorama ma ngasi Imphal East ki Thayong Village ta pangdokre thorama Justice Committee on Anglo-Manipur War gi Chairman Joy Sandra Konthausam na chief guest Com Union Manipur gi President Sarto Ahau Komna Functional President amadi Thayong Village ki Chief M Asung Kom AO Rajkumar Nganba MO BCD gi Nodal Officer Case Nimai Sanamasum NFS SNM gi Nodal Officer W Subhas na guest honor oina sarugaki Chief guest ki warolda Sai Sandra Konthausam na ningsing bathoktraba matamdagi lamdam asida nungsi sana laminarak liba phurup sing kanagumba phurup amata thugaina bisin yaroi
ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯗ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯂꯩꯔꯤꯉꯩꯗ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯃꯗ ꯑꯆꯧꯕ ꯐꯨꯔꯨꯞꯅ ꯌꯣꯠꯁꯤꯟꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯕꯨ ꯄꯔꯥ ꯇꯝꯕꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯋꯥꯔꯣꯜꯗ ꯁꯔꯇꯣ ꯑꯍꯥꯎ ꯀꯣꯝꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯂꯧꯎ ꯁꯤꯡꯎꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯁꯤ ꯏꯀꯣꯅꯣꯃꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯈꯤ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯑꯊꯨꯕꯗ ꯊꯥꯕꯤꯔꯛꯎ ꯃꯍꯩꯔꯣꯏꯁꯤꯡ ꯂꯪꯃꯩꯗꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀ꯭ꯂꯥꯁ 12 ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯑꯦꯂꯥꯡꯕꯝ ꯄꯟꯊꯣꯏꯅ ꯍꯥꯏ ꯑꯣꯖꯥ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯁ ꯅꯤꯡꯊꯤꯅ ꯇꯧꯗꯕꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯆꯥꯎꯅ ꯅꯤꯡꯍꯟꯅꯕ ꯄꯣꯛꯍꯜꯂꯤ ꯀꯨꯝꯖꯥ ꯏꯪ 2018-19 ꯍꯧꯅ ꯁ꯭ꯀꯨल ꯑꯁꯤꯒꯤ ꯑꯣꯖꯥ ꯋꯥꯠꯄ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯆꯥꯎꯅ ꯁꯣꯛꯆꯟꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯤ ꯀ꯭ꯂꯥꯁ 12 ꯈꯛꯇꯗ ꯃꯍꯩꯔꯣꯏ 150 ꯔꯣꯝ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪ ꯑꯁꯤꯒꯤ ꯑꯣꯖꯥ ꯋꯥꯠꯂꯤꯉꯩ ꯆꯩꯔꯛꯇ ꯊꯥ ꯑꯁꯤꯒꯤ 18 ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯕꯖꯦꯛ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯃ ꯊꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯦ ꯊꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯖꯣꯏꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯍꯩꯔꯣꯏ ꯃꯁꯤꯡ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥ ꯑꯃ ꯃꯦꯊꯃꯦꯇꯤꯛꯁ ꯑꯣꯖꯥ ꯑꯅꯤ ꯂꯣꯏꯅꯅ ꯍꯣꯝ ꯁꯥꯏꯟꯁ ꯏꯪꯂꯤꯁ ꯑꯃꯗꯤ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥ ꯑꯃꯃꯝ ꯄꯥꯝꯃꯤ ꯇꯉꯥꯏ ꯐꯗꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯅꯤ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯔꯕꯁꯨ ꯑꯣꯖꯥ ꯑꯃ ꯊꯥꯔꯛꯂꯒꯅꯤ ꯍꯥꯏꯅ ꯆꯦ ꯊꯣꯛꯈ꯭ꯔꯒ ꯁꯕꯖꯦꯛ ꯑꯁꯤꯒꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥ ꯖꯣꯏꯟ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯩꯁꯪ ꯑꯁꯤꯒꯤ ꯑꯣꯖꯥ ꯋꯥꯠꯄꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ZEOꯗ ꯆꯦ ꯊꯥꯈꯤꯕ ꯂꯩꯈ꯭ꯔꯦ ꯉꯁꯤꯅ ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯝꯂꯤꯕ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯤ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯂꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯟꯈꯠꯇꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯅꯤꯡꯊꯤꯅ ꯇꯝꯕ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯅꯝ ꯄꯥꯎꯆꯩꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯊꯧꯅꯥ ꯐꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯊꯥ 5-6 ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ 2-3 ꯍꯦꯛ ꯄꯨꯟꯕꯒ ꯂꯩꯉꯥꯛ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯄꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯁꯦꯝꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯄꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯃꯟꯗꯅ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯕ ꯉꯝꯗꯅ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯣꯛ ꯁꯚꯥꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯥ 6 ꯁꯥꯡꯗꯣꯛꯄꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16 ꯊꯝꯂꯛꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯀꯗ꯭ꯔꯥ ꯁꯥꯡꯗꯣꯛꯂꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯄ꯭ꯔꯣꯄꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ CSOꯁꯤꯡꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯀꯌꯥꯃꯨꯛ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯅ ꯂꯥꯟꯗꯥꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯠꯇꯣꯛꯂꯒ ꯁꯦꯝꯅꯕ ꯗꯤꯃꯥꯟ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤ ꯆꯍꯤ 2 ꯍꯦꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯅ ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤꯒꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯋꯥꯍꯪ ꯑꯣꯏꯔꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ NDAꯒꯤ ꯃꯄꯥꯡ ꯅꯠꯇꯕꯁꯤꯡ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯤꯡꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯄꯥꯔꯇꯤꯁꯤꯡ ꯂꯣꯏꯅꯅ BJPꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯄꯨ ꯌꯥꯗꯕ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯕु ꯃꯈꯥ ꯁꯥꯡꯊꯅ ꯂꯥꯛꯁꯤꯟꯗꯅ ꯊꯝꯅꯕꯒꯤꯗꯃꯛ BJPꯕꯨ ꯃꯔꯥꯜ ꯁꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ 12 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ BJPꯒꯤ MLA ꯑꯣꯏꯅ ꯀꯥꯈ꯭ꯔꯕꯁꯤꯡꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯈꯟꯕꯗꯒꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕꯇꯅ ꯍꯦꯟꯅ ꯈꯟꯕ ꯍꯦꯜꯂꯤ ꯂꯣꯏꯅꯅ ꯃꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯦꯞꯄ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅ ꯈꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯣꯏꯗ꯭ꯔꯕ ꯃꯤꯒꯤ ꯊꯤꯔꯒ ꯄꯣꯡꯕ ꯃꯤꯇꯧ ꯇꯝꯂꯒ ꯄꯥꯟꯕ ꯑꯣꯏꯅ ꯈꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯃꯃꯥ ꯂꯩꯕꯥꯛꯇꯒꯤ ꯃꯁꯥꯒꯤ ꯀꯥꯟꯅꯕꯅ ꯍꯦꯟꯅ ꯈꯟꯕ ꯃꯤꯑꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯦ ꯈꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ
ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯀꯨꯀꯤ MLA ꯇꯔꯥꯅ ꯂꯥꯟꯕ ꯆꯨꯝꯕ ꯊꯤꯗꯅ ꯀꯨꯀꯤꯒꯤ ꯂꯝꯗꯝ ꯑꯃ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯅ ꯈꯪꯅꯔꯤ ꯑꯗꯨꯒ ꯀꯨꯀꯤ ꯅꯠꯇꯕ ꯑꯇꯣꯞꯄ MLA ꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯅ ꯁꯤꯡꯅꯕꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤꯡ ꯈꯛꯇꯗ ꯂꯦꯞꯂꯒ ꯃꯁꯥꯗꯤ ꯌꯥꯎꯗꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ ꯄꯥꯔꯇꯤꯒꯤ MLA ꯁꯤꯡ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯃꯈꯥ ꯇꯥꯅ ꯊꯥ 6 ꯁꯥꯡꯗꯣꯛꯄꯒ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯒꯤ 12 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯕ ꯀꯨꯀꯤ ꯅꯠꯇꯕ MLA ꯁꯤꯡ ꯃꯔꯨꯑꯣꯏꯅ BJPꯒꯤ MLA ꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ MLA ꯑꯣꯏꯔꯤꯕꯁꯤꯡꯅ ꯈꯟꯕꯒꯤ ꯃꯇꯝ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕꯗꯤ ꯊꯧꯅꯥ ꯐꯕ ꯆꯪꯉꯤ ꯍꯥꯏꯕ ꯄꯅꯝꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯊꯝꯖꯔꯤ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯑꯊꯨꯕꯗ ꯊꯥꯕꯤꯔꯛꯎ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯡꯃꯩꯗꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀ꯭ꯂꯥꯁ 12 ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯑꯦꯂꯥꯡꯕꯝ ꯄꯟꯊꯣꯏꯅ ꯍꯥꯏ ꯑꯣꯖꯥ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯁ ꯅꯤꯡꯊꯤꯅ ꯇꯧꯗꯕꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯆꯥꯎꯅ ꯅꯤꯡꯍꯟꯅꯕ ꯄꯣꯛꯍꯜꯂꯤ ꯀꯨꯝꯖꯥ ꯏꯪ 2018-19 ꯍꯧꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯋꯥꯠꯄ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯆꯥꯎꯅ ꯁꯣꯛꯆꯤꯟꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯤ ꯀ꯭ꯂꯥꯁ 12 ꯈꯛꯇꯗ ꯃꯍꯩꯔꯣꯏ 150 ꯔꯣꯝ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪ ꯑꯁꯤꯒꯤ ꯑꯣꯖꯥ ꯋꯥꯠꯂꯤꯉꯩ ꯆꯩꯔꯛꯇ ꯊꯥ ꯑꯁꯤꯒꯤ 23 ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯕꯖꯦꯛ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯃ ꯊꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯦ ꯊꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯖꯣꯏꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯍꯩꯔꯣꯏ ꯃꯁꯤꯡ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥ ꯑꯃ ꯃꯦꯊꯃꯦꯇꯤꯛꯁ ꯑꯣꯖꯥ ꯑꯅꯤ ꯂꯣꯏꯅꯅ ꯍꯣꯝ ꯁꯥꯏꯟꯁ ꯏꯪꯂꯤꯁ ꯑꯃꯗꯤ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥ ꯑꯃꯃꯝ ꯄꯥꯝꯃꯤ ꯇꯉꯥꯏ ꯐꯗꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯅꯤ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯔꯕꯁꯨ ꯑꯣꯖꯥ ꯑꯃ ꯊꯥꯔꯛꯂꯒꯅꯤ ꯍꯥꯏꯅ ꯆꯦ ꯊꯣꯛꯈ꯭ꯔꯒ ꯁꯕꯖꯦꯛ ꯑꯁꯤꯒꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥ ꯖꯣꯏꯟ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯇꯦꯟꯇꯟ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ